Nagaland ge maugi mung mga tanthorok le khuzama da mau macha ama tamthina phurak le state lengak masel pau phongna raga athubada sangdai nabi yo KH athoba Manipur amasung Nagaland ge lona bada leiba Kozure Kozal sagi ngamkhai gi matangda sayena ba leiba maramna December 10 ga manga dage mau macha sing angami na taba mafam singda changba yaroi haina Southern Angami Public Organization sapo na laukhoki ba matungin na ngahan dage asat awok sing check tawba hokhraba matung ngarang Manipur gi mau macha ama tamthina phurakre loina na Nagaland ge Angami area da leiba imung mga sutan thorakre maugdagi phangba paw gi matungin na mi phurakpagi thokdok ase ngarang nungthil pung ahum lom tabada thokiba nei miyoy adu maugdo auto thokduna leiba nei Imphal lomdagi lakpa Nagaland dagi miyoy anei mahakna tadu bidage Khuzama get fawba thinba chalubada mafam aduda hana dagi leiramba miyoy singna mahaki gari adu faraga Khuzama get ki parking da pusilaga phuba yaba phuraba matung thadorokhiba nei soklaba miyoy adu Senapati district ki manungcha na leiba tadu mai dage Apollo chahi kunthra ga manga apokpa losi kawe mahaki mayamade makoki sarukta khara sokpada ge Khuzama hospital da pukatuna laika nakhe mahak kok ngauba made waningba phawbo dage doctor na CT scan launa ba khangan khi hai re Amaromda ngarang numidang athengbada Nagaland gi tongan ba Angami area da leiramba maugi mung mga ge miyoy singsu sapo amadi sayo ge volunteer singna maugda hankhina ba tanthorok le hai re mau police station gi osiga telephone gi khuthangda wari sanabada mahak na hai maugi khunjama khuzama get mapa da phure haiba pau phangbada ge police ki team aduna changsinana ba sem sakhe adubu makata na pau phauna bada miyoy adu Manipur lansilak le haiba khangbada ge Tadubi hospital da satuna yangsen ke doctor na han bagi waina layang satharaba matung yumda puthaduna lainaba discharge tawkhe maugi miyoy sing changbada check tawriba se Nagaland gi Kohima district ke manungsana lariba Khuzama amade Jakhama da sathaba maramna Manipur police na sangsilubasu yadabagi phibam da leire adumoi namak state adugi police station singa pau phauna duna yariba makai pamdaba thokdok sing thogandana ba kanba mawongda thabak paikhat le ngarang numidang waidam Manipur lengaki commissioner Hom T Ranjit amasung Manipur police ke ADGP kailun na lusing bawang bathaki official sing laktuna maugi miyam amasung tongan balubki lusing basinga unaduno wari watay sanakhe maduda official sing ge maikay dage maugi miyam pungning phathana lainaba made yariba makai irang ase nemthadriba phawbade Nagaland lomda changdana ba wafam thamkhe loina na thuba matamda waroisin puraknaba laingak na honari haiba wafam singsu official sing aduna phongdok lamkhe tha sigi taraga manga dagi hauna Southern Angami Public Organization sapo amade Southern Angami Youth Organization sayo anina Manipur gi mau masa sing Angami na khundaba Nagaland ge mafam sing da changba thingliba sigi matangda mau Imphal market coordinating committee gi convener Khuraijam athoban hai Juko Valley amasung Kozuri ge lamasi Angami singi lamni haina sapo na pukhalagli ba wafam amade sangsilagli ba khongjang ase yamna yumpham yaudaba ne Manipur gi maugi khunja sing ase apikpa phurup ne loina na Angami singa yangnabada selthum gi phibam sothaba phurup amani haiduna usit thawaidaduna chathaba thawong ni haina lawe ngamkhai gi lamasi gi matangda mamangda su thengkhang kaya da chayena ba kaya marum leikhraba ne maduda Manipur lengang na state force thamduna sangdaina na bahona khraba ne mafam aduda Manipur gi state forcing changchin bada Nagaland lengaki maikidagi wafam amata phongdoroktaba amade makoi gi state forcing na khut thingjalaktriba adu lamasi Manipur gi ngamkhai manungdani haiba khangbadagi ne ngasi maksu Angami sing na customary logi khudongchaba lauduna maugi khunja sing da sathariba thawong ase yamna leibak macha tadaba thawong ne Christmas maya naksilakpagi yamna harau nungaina leigadaba matam asida sapogi mathongmuktaba thawong asina miyamda angakpa phangna awaba pire Masida Manipur gi CSO singi maikay dage mau khunja singi dama kari karamba mateng pangba yabagi haibado hayeng apunba mifama mapangthoklaga khanaga ne committee asigi maikay dage su matam gi oina mau council amasung mau union ga pau phawna duna angamba makai mateng pangna na bahona re maragasida state government asu tumina leisin bagi mahutta Nagaland government ka pau phawna duna wathok asigi waroisin athuba matamda purakadaba ne mafam asi Manipur gi ngamkhai manungdani haiba mangjongna khangduna leirabane masida wa chawthokhanbagi mahutta yamna diplomatic oiba mawongda laingak masel pau phawna duna waroisin purakadabane maduda tangai fadrabadi home minister phawba pau piduna
mau miyam gi hingbagi hak mat piriba si athubada loisina ba honagadaba nei loinana logi wangmada national highway da lakpa mau gi khunja singbu phu chaibiba amade mayumdagi tanthokpiriba sige mathakta action lakhotpam thoe ngamkhaigi saruga si itatatana chayenaba leiba maramna Surveyor General of India ki khuthangda amuga na ngamkhaigi saruk chapchana onthoktu na khai sengna thamnaba hotnapam thoi hainasu mahakna makha takhe chairak asida mau council ge president Sahene Lolina khuyek piduna thadorokpa cherola man hai ngamkhaigi chayena basigi matangda haukiba kumja lisingani taraga manga taraga taruktage Tianjime People's Organization na khud thingjenduna wafam ase customary logi matungin na waye laga nei Maramasina maikai amatana media da statement thadokuna amana ama hunabagi thabak sathaba yaroi haina phongdokhrabane adubu masigi ona tainabada tha asigi tareta sapona mifam ama pangthoklaba matung mifam adugi press release ama thadoroktuna hana yanakiba adugi wangmada chauna singnarakle masigi matangda mau council na tumina leisinba sida miyamna lana ukhiba yabagi akiba lakpadage tangai fadana wafam sing asi phongdokbane Sapogi serol aduda mau amasung maram khunja sing asi punsinduna angami singi mayokta leple haiba wafam phongdokle adubu wafam asi yumpham yaudabane handakta so northern maram student amade youth organization ga southern angame youth organization ga tha sigi mangada apunba mifam ama pangthoktuna madugi paugdam media da marik sumna phongnakhrabane loinana sapogi serol aduda mau council na manipur lenga ki mating logduna chayen ariba mafam asida CRPC ki section chamagani fumari chalaire haibage wafam thamle adubu wafam asisu yumpham yaudabane marak asida sapona manipur romdagi sanglakhiba SDRF NDRF amade DC Sanapati yauna official singa lamai chakpagi matangda ungkhatnakhiba haukiba kumja lisingani kunmathoi January thada laikhrabane loinana mauromdagi lakpa chingaroi amata juko tampakta sangba yaroi haiba wafam su Sapon phongdokhiba laikhrabane adumoinamak Juko Valley gi saruk ahum thokbage ani de Manipur gi ngamkhai manungda leiribane maugi khunja sing ase Manipur lenga ki makhada leiribane maram asina Manipur lenga ki makhada thauram pangthokpana chingba sing chathabane masida maral siduna wathok asi thangjinpham thokte sapona mamangda TPO ga yanakiba wafam adu thugairakpa maramna tha asigi taraga nipan amasung taraga mapanda Kohima da chathanaba thaurang tauriba TPO gi mifam ase atai atopa safagadaba mafamda oina pangthokpiyo madu natrabade TPO gi mifam aduda mau council gi mihut amata saruk yaroi hainasu cherol aduna makha tare aroibada tabidi bapumnamakpo thagachare